BJP gi luchingba ama oiriba Union Home Minister Amit Shahna Parliament House ta Dr. B.R. Ambedkar bu lanna uhanba manba mawongda wangang khibabu yaningdaba fongdoktuna ngasi District Congress Committee DCC Thobal nasu District Office tagi DC Thobal Complex fawba rally ama chatpaga loinana India gi President Draupadi Murmu yaunaba memorandum ama DC Thobal gi kuthangda pisinkhre India gi mafam pumbada lairiba district headquarter khudingda Baba Saheb Ambedkar Saman March Union Home Minister Resign tau General Public ta lanjare Haijagadabani haina khongjang changsinbagi sarukama oina ngasigi khongjang asi pangthokpani Hiramasiga mari lainana District Congress Committee gi General Secretary Administration Y Basantana fongdorakpada India gi Constitution semduna laibak asigi sasan chalaibada achauba thodang lobiramliba Dalit pumnamaki luchingbasu oiriba laibak asigi miyamgi chawthokchaningai oiriba Dr. B.R. Ambedkar bu Union Home Minister Amit Shahna Rajya Sabha gi Florida karem kathainaba wangang khiba adu Constitution bu singnabani Ganatantra bu singnabani DCC Thobal nasu Union Home Minister gi thawong bu yaningdaba fongdoktuna Home Minister resign tawgadabani haiba DCC Thobal gi firep adu India gi President Draupadi Murmu da khangannabagi damak DC Thobal gi kuthangda memorandum asi pisinbani haina fongdorakhi Thobal DC gi kuthangdagi akoina memorandum ama submit against the Amit Shah Union Home Minister for his extremely disrespectful and disparaging remarks made regarding Dr. Bimrao Baba Saheb Ambedkar ji. Asugumba wafam amakak thamibasi akoina hundramagal suba hai anniversary koi punna mangna barki nagari punna mana harau gata adugumba numit nagdurida adugumba Bharat sigi Indian government sigi Home Minister Amit Shahna yamna phajadaba mawongda sakotaba mawongda democracy bu singnaba lonan dalit punamaki makokta natana Union Government India sigi India Constitution sembagi madugi committee adugi chairperson bu oidana asabu daita lawdana akoi punamona harau tayamna lawdaba aduga tanglabu nupa ama akoi punamona isor moni guru moni khandana lakadaba nupa amabu singnaba base akoi punamona adugamba barki nangak paibagi manungda asabu daita leba Amit Shah se resign togadabani loina khudak tam habu doktok kadam ni haiba memorandum amagasi Thobal DC kuthangda akoi pisin jakre iroina na Thobal DC Congress Committee na hanmal laitana asuma Bharat Sarkar gi thawang BJP gi thawang asibu yaneng de loina Amit Shah mo khudakta amdagi jain tohon bi haiba ngasi DC Thobal kuthangdagi Bharat ki laiba Srimati Draupadi Murmu Honorable President of India da ngasi memorandum se submit tawjagi